ꯃꯔꯨꯑꯣꯏꯕ ꯄꯥꯎ Chief Minister na CSIR NEIST Branch Laboratory Lamphel Parta Bioreactor Unit hangdokre. Viksit Bharat Guarantee for Rozgar and Azivika Mission Gramin VVZ Ramsey Scheme Manipur da sungasi hangdokre. Manipur University of Culture gi Anova campus sahi asigi September da sanggana ba thorang leire haina Art and Culture gi Minister Khurai Jamloke na phungdokre. Amadi England, Belgium, Amadi USA FIFA World Cup ki round of 16 pre-quarter final changkre. Kurumzari ISTB ki pau meaning tabri ba khwai pumna pudaram nok sari huzi pau shandok na pizari. Chief Minister na CSIR NEIST Branch Laboratory Lamphel Parta Bioreactor Unit hangdokre Manipur bu mapungfa na organic state oihanbada punna thodang lominasi haina Chief Minister Yumnam Khemcha na haikre. Council of Scientific and Industrial Research Northeast Institute of Science and Technology Branch Laboratory Lamphel Partner Silaga Pangthokpa Biofertilizer Pothok Puthokna ba Biofertilizer Unit hangdokpagi thorum aduda Chief Minister Yumnam Khemchan amasung CSIR Northeast Institute of Science and Technology Jorhat ki Director Professor Pm-Istv anina athoiba mithunglen oina sarugyaki. Thorom aduda CSIR NEIST Branch Laboratory Lamphel Part ka Biofertilizer puthokna bagi khudong chaba pinaba CSIR NEIST ga kangbu aniga memorandum su khudiak pinakre. Thorom ga marilena Chief Minister Yumnam Khemcha na leibak asigi Prime Minister na Inglising aniga ni futaret faubada Viksit Bharat ohenna bagi pandamda tongan ba scheme paikhatli. Biofertilizer puthokna bagi unit hangdokli ba asisu organic farming da mai onsinduna organic ke pothok puthokna ba changsilakli ba asigi manungcha na oigani chemical na semba har sizina ba asina mioi bagi hagjang da sokhan ba khakna tana leibak lehau manghali amadi mahausagi khalda akai bapi chemical gi har sizina ba asidagi apikpa angang dagi hauraga laina layong makhal kaya nahalak pa thengnari bani leibak asigi state singi manungda Sikkim na Inglising aniga taratarukta organic state oiba ngamkhre Manipur da su chemical har na sokhal liba asidagi kanna ba agriculture department na lam hectare chamri da organic farming tawhankhre Hectare chamri amada su organic farming onthokna ba honari biofertilizer unit hangdokli ba amadi biofertilizer puthokna bagi khudong chaba phanglaba sing asina biofertilizer matik chana puthoklaga lawfom singda chemical har gi mahut silhallaga ngamlabadi Manipur mapungfa na organic state oiba ngamgani organic state ohenbada punna thodang lominasi haike Manipur da yamna pinging agang dagi hauraga da doan tang yana sing to sugar wagi the doan ba ayam hengali basi fertilizer hali knowledge fertilizer si naba susi jamar mamni na mayam na research or ko madamni daina tanzania si 2016 da Sikkim si totally organic state lautokre oi maintain da Manipur da su hectare samri da total organic oil matung da hectare samri amaga sanduna ba yam kana honari agriculture department aduna ngasi yandokiliba bioreactor unit 6 lawbiliba farm organization singna hajana tabak to birakanda miyamda phangan bilaga asang mami ngamak bil single total organic state mai kuchu ore pa yana bagi lambi aman yana lawjarakanda koi hajana tabak to binasi lakariba 2047 gi Viksit Bharat si ekoina Bharat ki Pradhan Mantri na asang mami ngogalwena koi leiba toan department sing amadi human resource man amasi inkala kanda Viksit Bharat ko uigado bani loina healthy India na so uigado ni department ni thajara CSIR Northeast Institute of Science and Technology Jorhat ki Director Professor Pm-Istv na Institute asina Sustainable Agriculture Farming ohenba loina lomi singi senthok saruk ahum hengat na ba kan na honari state asigi district singda lomi singa thengna ba awaba kok na ba matam gi training piraga lakli ngasi hangdokli ba biofertilizer unit asina lamdam asigi yelho singda hena kana ba piba ngamgani Biofertilizer asi sizinabada chemical har sizinaduna puthokpa chathokta gi hantahande lawfam da lehau manghande lawfam da pambida chingba machak suna fanghalaga chathok hengatna puthokpa ngamhali loina climate change na maram oiraga ichauna chingba thokpada biofertilizer asina pigadaba kanaba mangdana phangba ngamhali haike Every drought or
कभी पानी की जो है ज़्यादा परेशानी हो जाती है, उस परिस्थितियों में भी इस बायो फर्टिलाइज़र का उपयोग बहुत ही उपयोगी पाया गया है, बहुत ही प्रमाणित पाया गया है। तो आज जो हम अभी ऑनरेबल चीफ मिनिस्टर ने जिसका इनॉग्रेशन किया, OP-12 बायो फर्टिलाइज़र, एंड दिस इज स्पेशली सेलेक्टेड बैक्टीरिया, इसमें हम यूज करते हैं, स्पेशल स्ट्रेन यूज करते हैं जो मल्टीप्लाई होता है और मल्टीप्लाई होकर 2-3 दिन में वो ऐसा हो जाता है जो सल्फर, नाइट्रोजन, फास्फोरस, इन सारे जो है जो एलिमेंट हैं उनको जो है जो हमारी मिट्टी की ज़रूरत है उसको पूरा करता है। इंडिया पुंबदा हौदोगलिबा विकसित भारत गारंटी फॉर रोजगार एंड आजीविका मिशन ग्रामीण VVZ रामजी स्कीम मणिपुर दसु ngasi लॉन्च तौखरे। मणिपुर लेंगा की डिपार्टमेंट ऑफ रूरल डेवलपमेंट एंड पंचायती राज ना सिंधुना इम्फाल वेस्ट की सलाम थरोइजमदा पांगथोकिबा थरोम अदुदा CM Y Khemchan Art and Culture Minister KS Loken, MLA Singh Official Singsu Sarugyaki, Deputy CM Nemcha Kip Zensu Virtual Gi Khutang da Sarugyaki, VVZ Ramji Scheme Haudokpagi Thorom asi Andhra Pradesh ki Tirupati dagi Union Minister for Rural Development and Agriculture and Farmers Welfare Sibra Singh Chauhana India pumbagi oina ngasi launch tawkibani scheme asi mamangda MZNREGA haina khangnarambadagi ing 2015 gi December 18 da VVZ Ramji Act oina Parliament pass tawkibani। Scheme asigi makhada khungangi lamda imung amagi unskilled thabak suba yaraba miyoi singda chahi amada numit chamani thabak piramba adugi mahut numit chamaga kunmangani thabak sunabagi khudong chaba pibaga lunena nongmada lupa chaniga marifu mari saramba adu lupa chahum da hengatkhre। Thorom aduda wangangbada Chief Minister Khemchana anauba haudogliba VVZ Ramji scheme na Englishing anigani foot taret fawbada Viksit Bharat oina ba thamliba pandam yohanbada mateng panglagani haike। MD Narega ni lerendagi masi motor pasna mara warakanda Manipura kom lomong khangaba singi hana MD Narega ki card paisam singu ka anupa scheme sida hana rupa chaniga marhum boy pangambado hoji rupa chahum pangani aduga numit chama ka oinambado numit chama ga kunga panga oinani singi jo Bharat ke pradhan mantri na numit chama ga kunga ni ordi rakbagi au bhora dukubiro। VVZ Ramji Union Minister of Rural Development and Agricultural and Farmers Welfare Minister Sibra Singh Chauhana launch tawkraba matungda ngasi Bishnupur District ki oinasu DC Bishnupur Puja Elangbam na launch tawkre। Thorom aduda DC Bishnupur Puja Elangbam District Program Coordinator MZNREGA su oiriba ADM Bishnupur Tourism Opendro, ADC Bishnupur Chirom Somorendro, SDO Nambol Tongbram Syam Kumar, SDO Bishnupur Naurem Pritam Amadi, BDO Moirang Hemam Riki Susarugyaki। Bishnupur District Manung Dalariba Gram Panchayat Amadi Zilla Parishad Member na Sarugyaki Bathorom Aduda, DC Bishnupur Puja Elangbam na ngasi India pumbada haudogliba scheme asina kusumal su hanadagi henduna nongmada lupa chahum phanglagani। India gi khungang khudingmak soidana kanaba piba ngamgani isagi khungang lu nana thambaga loinena aikhoi gi chakwa thorang da su masina kanaba piragani। MZNREGA dagi VVZ Ramji ahongba lerakliba asigi kanaba lahoduna piriba numit chamaga kunmangani asimak thabak shuba ngamnaba honaminasi haiki। Livelihood creation, durable asset creation, climate resilience and sustainable village models में हम सेम बकी मतंग याना मतंग पाव कदबा program अमनी सोइदना कोई की यार कहीं दिया 125 days को वंगम नबा कोई थबक सुबा नमहों नबा मयाम पुन्नो वन्ना में नसी rural area सिंह से अमुखे न चौखट नबा अदुगा मयाम की सुखाना हों जना ना कोई मयाम पुन्नो वन्ना में नसी। District Program Coordinator VVZ Ramji Thoubal District nasu Sinduna Miyam Pumba Mifam Amagalonena VVZ Ramji Viksit Bharat Guarantee for Rozgar and Azivika Mission District asigi oinasu ngasi launch tawkre। Thorom aduda ADM Project Director DRDA Thoubal Aribam Amarjit Sharma, Project Officer RDNPR Thoubal Sapam Nabachandra na chingbana athoiba mithunglen sing oina sarugyaki।
Tharomga mari lenena AGM Project Director DRDA Thobal Aribam Amarjit Sarmana MGNREGA haina leramba scheme asi henna chauthokna amadi anoba pandam amaga lenena VV Ramji haina onbani India asi lakadaba chahi English aniga nifutaret faubuda chaukhat palaibak ama ohengani haiba center government ki pandam amada launa semlaba scheme asi mai pakhanbada miyamna mateng pangbiu phongdoki Video Come Program Officer Thobal CD Block Surma Thiamna Wangjing GP gi Wangbal Maikum Irrigation Pakadren Amagi Hangdoktuna Job Card Holder Sing Thabak Shuba Hokre Haiki Tunda sana sakka oigado thobak singdo adude focus PDC have toba infrastructure development onda capital assets mayam sembe parunda adu oibatarege di sustainable oinaba ai ekoi tungi saisu tungi generation sudum lejo hondo oigado ba tumba process sembe saga parunda my concern have objective silaida 2047 da develop oiba India ama lehenabagi Panjang dos pada pangkat semua masih mati namu begini hai bagi waktu nunggu ta scheme masih sebab kibari Imphal East District ki manung channa wa khada sariba Manipur University of Culture gi anoba campus ai asigi September da sangana ba thorang leide University asigi approach road NEC gi funding makhada PWD na sem naba tender process ta leide haina Art and Culture gi Minister Khuraizam Loken na phongdokre Mantri Pukri da leiba Minister gi Civil Secretariat ta paumi shinga unaba amada Art and Culture Minister Khuraizam Loken na High State asigi tongan ba issue sing na maram oiraga wa khada sariba Manipur University of Culture gi anoba campus asi sem sabagi thabak khara pantharamba adu anoba lengak asi lakpadagi sem sabagi thabak khumang chaushin bangamle anoba campus asi sem sabagi thabak paikhaleba agency Mobets ki maikaidagi University ki anoba campus asi chahi asigi September da sangaduna hongjinba yaragani haina khanghalakli Ngasisu Cultural University asigi semsabagi thabak kamari lenena Manipur gi Governor Ajay Kumar Valaga unaduna University asigi semsabagi thabaki matangda update pibaga lenena tongan ba issue singi matangda khananenaba mifam ama mahak masa yauna pangthokre Manipur gi Governor nasu University asigi anoba campus asi athubada loshinduna hongjenabagi apamba thambirai wa khadalairiba University asigi approach road ki fibam yamna hena fatana lariba asi NEC ki funding makhada PWD na sem sana ba tender process ta leide lambi asisu athubada semba loshilagani hayeng University asigi VC amadi Registrar amadi Oza Singh yauna mifam ama pangthoktuna University asigi Oja amadi staff yauna tongan ba awat pasingi matangda khanaragani Leibak asigi oina anishuba Cultural University asida hauzik mahairoi lisimaga chahum leidi anoba University asigi campus asi loishinba matamda atopa state singi mahairoi sing yauna apunba mahairoi gi masing hengalaklagani haibagi chauna thajaba lei haiki sida hongjelabu matamda khoi hujujite khoina infrastructure leiba college gi chhatra si 1300 ne leise and state culture university se leise aduna sigi infrastructure ji phagala de hena masing ya kholakani aduna khoina hojikti awai bada mi kana private ge khoina tawga leibusina khoi mapung phana phana develop taw September thada gi di ena phawa university mo wa kane nei asada le Chahi asida su NEET question leak oikiba center gi BJP lengak da mahairoi singi punsi manghan bani haina Manipur Pradesh Congress Party MPCC na maral sirakli leibak asigi education reform ama lakna ba Congress ki luchingba Rahul Gandhi na hodokliba Satrong ki guns campaign ge saruk ama oina Sawombung District Congress Committee na sinduna Babu Parada pangthokiba paugi mifamda PCC member P Sarat Chandra na phongdokibada Mahiroi kayabu ningba kaihalliba BJP gi thawong yaningde kumja English aniga kunmari ki NET exam da question paper leak oibagi achoba wathok laikhraba matungda kumsi sahi English aniga kuntaruk tasu amuk hana question paper leak oirakpa asimak laibak thibani exam asi conduct taunaba Union Education Minister Dharmendra Pradhan gi liching makhada semliba National Testing Agency mathau ningthina tawdre takli Aranba Pambai sizinaduna medical tamkhiba thoklabadi malemgi atopa Dr. Singna lebak asigi Dr. Singbu hanthana yenglakani haiba asi BJP na khangfam thoi Mahiroi cha kayabu ningba kaihalliba BJP ge lengak asina tawriba aranba thong sing asi lebak miyam pumbana khangminaba change NEET exam gi paper leak oirakpa asigi safuna Manipur gi mahiroi sing da su chaitheng pidaba natte
Mahiroisingbu ninghannaba pokhaliba thawong asigi mayokta mipum khudimagna leminasi haina mahangna phongdoki. Housing Saliba 2026 ki May ki tarik ahum da pangthokhiba NEET ki test adudasu amukasu question leak oi haiduna problem tholaktuna parikha se June ki tarik kunma thoida mu retest tawba mangi da thokiba handak so muk thokba masina takudi National Testing Agency je yam section thorang lowdre haibasi taeba National Testing Agency je hauji BJP ki Union Minister Dharmendra Pradhan na magi lising makha da tawbanina masida Bharat ki chhatra kaya na Dharmendra Pradhan resignation tawgadabani question leak oibisigi CBI na singba tungan ba intelligence bureau kaya sinaduna matik chaba dandi pigadabani haibana singba akanba protest kaya tawrei adubu hairiba protest ase Dharmendra Pradhan na sponsor tawriba NTA jina thuduna puning sangdaba khijanbagi mahutta isam samna kari haigeda coaching institute ki senior lecturer jingduna sum suggestion tawbaduda janadana khara yawrupuni hairiba paukumasidi Mahiroi Lishing Tiagi Punchibu, them sing Nabadona Tawi. Varatala Viriba, Karor Sam and Impugi, Praja Kudimanasu, NTA, conductoriba, NEET exam se, Equimeam, pull up Huminaraga, Makatava, Sway Angam Tok the Namgidamaka, a quick section Torang Lumina se, Rahul Gandhina Junction, the early Kongjanga se, Equi Barak Bashi Kudimana, support the Vibam Toy Haina, and a Miam Punama Pukiram Zeri. Yelhomi naga micham taruk khulai paiba kuki militant singna minung shilaitana tamthina hat kiba thawong yaningda ba phongdok pagalena mihat ba khulai paiba kuki terrorist sing adu faduna cherak pigadabani haina thamaiban gi tongan ba laikai dagi lakpa furup singna saruk yaduna ima pan thoibi sangren thamaiban maisnam laikai da wakat khongjang sangsinkre saruk yakiba singna lambi da thoraktuna su khudakta lokthokadabani deputy CM Nemcha Kipzen khudakta resign taw haibana jingba kholau sing lauki Mahiroi Kuntaru Khaklaiba Lenga ki primary school ama oza ama fauba leitabana summer vacation loikrabasu school thong londuna leiramba Manipur semgat sagatpa apunba lufna thengnarakre Manipur semgat sagatpa apunba lufna Lenga ki school singi fibam sing yengsinduna lakpagi saruk ama oina ngasi lup asigi thomi sing amadi paungi singa punna chatuna lamlai assembly constituency gi manung chana leiba nongpok hairokta leiba nongpok hairok primary school gi fibam yengshilubada school asi asuki madik fibam chadana leiramba thengnarakhi Ngasigi khongchat aduda sarugya kiba Manipur semgat sagatpada apunba lufna President Yumlembam yaifabana Imphal dagi kilometer kunmanga muktamak lapna leiriba school asida lengang na amadi education department na yengshinba ngamdabasi laibak thibani school asida posting tariba oza singna su school kaning dabadagi laikai miyam na honaduna school committee ama semduna school asida tamliba mahiroi singi mama mapana sel khara khaina duna laikai asidagi larik laishu haiba mi nektuna takpi tambiba tauramba adusu mahiroi masing hantharakpadagi tokre lenga ki tolop chauna charaga school asida oza oiriba singna masagi mathau masak khangna tawdabadagi school asigi fibam asi sangol gi fibam da lakhibani school asida hana leramba oza singsu loinamak transfer tawkhibadagi private school da tamba ngamdaba school asida tamliba mahiroi singi punsi tamba ngamdri haiki Paisa khainara kanda lekai dagi oza manga turuk ni akanda school na si chalai ramba jajingi onere moina khaga pira kanda duga government gi tolop charaga government na tolop mayam piraga thammi bo oza jing asinadi school na sida laaga makhoi gi mathau tawdaba angang jing takpa tambi bagi thawasi tawdaba na maram oira kanda leiriba government gi nongpoi rokta leiriba primary school ase school mandaba sangol dagi hena phibam thiba mongda classroom amagi matik chaba desk bench thamdaba ojajingi room ama phawba leitaba adugumba school amada hojik sigi phibam sida leire maramaduna masalgi site gi hygienic baje hairiba ngasi paliba government amadi education department na nongpo hairokta leiriba school asi imphal lagi kilometer 15 khak lapa school asida ngaktang oirabasu pung khara dang kai thogar oirabasu sida lakpirakanda school asigi phibam laikai asigi phibam ji yengbirakanda hairiba school asi government gi leiriba atai mafamjing da leiriba primary school bazar mayon da leiriba school dagi tadana thambiba adu laikai amadi masalgi maikaidagi simaga phongdokchari Amaromda nongpok hairoki miyoi amana phongdorakpada
lamdam asi amata ngairaba primary school asi haukiba chahi kharagi mamangda mahairoi masing yamna tamduna afaba school ama oirambani lambi thong fattabana maram oiraga school asida oja sing lakningdabana masa masana transfer tawnaba honaduna chatkibadagi amuk halakidabani mari leinaba department na athubada yengsin biduna school asi amuk hingathanbiu haiki 2024-25 ta angang si humpu ra buk tamama school ama khagne hadi school je phajana ral to ya ga do se government gi side yeng jan bi da ba hai tare tu na chhatra sing chaloi hongna gi ba chhatra se dum laitab di natte chhatra dum kun thamuk dum tamaga lei ri school ne duga huji gi khai maroi na problem mayung na ri se oja gi problem sini oja se huji se lakpi da mana mar kan da koi gi chhatra sing se huji angang gi je mang bu ya wi fen da lei da school gi building sing se huji ki matam ga charna bu oi da bani na masi ji bu sarkar gi side gi mari leina authority gi maikai de gi mieng changhan ningi primary school amada leiga da oja singi masing se suna dum thambina ba proja moina mari leina authority sing mafam da haijeri Manipur Youth League Mayol Natara Humdo Shuba Manipur Legislative Assembly Election Asiga Mari Lena Haukiba January Taratarukda Manipur University gi Auditorium da Politics Anoba Langon gi Board Politics Board for National Regeneration Haina Mingthon ba Mass Awareness Campaign Hongdokraba gi Matungda Miyam gi Oiba Mifam ama Nepra Company Mayai Laikai gi Arong Ningthau Sanarik Saning Khombi Laimarel Khangpokpi gi Laibungda Pangtuki Mifam asida wangangloi oina Dr. Danabir Laishram Social Scientist Maibam Syam Kishore Retired DCO District Cooperative Officer Thingu Jam Larinjau Senior Citizens Nepra Company Mayai Laikai amasung Koijam Suresh President Mayol na Dice Member oiduna lamdam adugi Nepra Company apunba Mairapaibi NCYDC amasung Nedroga Kusamnaduna Pangtuki Mifam asida wangangloi oina Dr. Danabir Laishram Social Scientist na Miyambu Lainga kadaba afaba mihut khan ge harabadi bot ta sel logdaba chaksa haijana ba tawdaba bot ki namada nisha chadana afaba mihutuda bot thada batai afaba mirep ama kamaina khan ge harabadi puwari khangba mathau tai lengaklon khangba mathau tai haiki Mifam asida ani shuba wangangloi oina Koijam Suresh President Mayolna ngasi aikhoina hingliba punsi mahing asi haukraba punsirol aduga hauzika iman manai ahongba leite kunai asida leiriba core issue kaya asi mamutta na khangminarabadi aikhoina politics ta pungning changbagi wakhalon yamna hengalakani Democracy chatpa laibak di election tawraga government semi maram asina aikhoina mikhal gi matamda aikhoi wakhal tarasi awonba khunai ama puraknabagidama khwaidagi maru oiba mikhal kangon asi sumthoknaba bota tawroidaba ama sung tawgadaba sing thamki Cooperative Society Sakhwalaba Matamda Aikhoigi Setmilon Chakhwatkani Haina District Cooperative Officer Imphal West KH Tarun Kumar ngasi Lamphel Pata Laiba Manipur State Cooperative Union gi Training Hall da pangthokpa nomagi oiba Primary Agricultural Credit Societies PEX gi awareness thoram da haikrip District Cooperative Officer Imphal West amadi Registrar of Cooperative Societies Manipur na sinduna pangthokiba thoram aduda Registrar of Cooperative Society Waikom Ibohol Deputy Director Veterinary and Animal Husbandry Services Dr. R.K. Navakishore amadi District Cooperative Officer Imphal West KH Tarun Kumar su sarugyaki Tongan-tongan ba department tagi lagpa resource person kaya su sarugyaki bagalunina Primary Agricultural Credit Societies kaya gi President, Secretary, Member kaya na sarugyaki. Thorom aduda wangang kiba kaya na Manipur yaw na Northeast State sing cooperative sakhwat pa yam na watli government na su cooperative society sing bu chakhwat na ba khonri adubu budget ta sel yam na haptabna PEX kaya gi training oitoy na pangthok pa ngamde PEX sing na Manipur government ki department kaya dagi lawba yaba kanaba kaya law na ba khonasi Mapalamda cooperative societies kaya chawkhatle tongan-tongan ba cooperator kaya cooperative society da may onsin ba hore Manipur gi oina PEX kaya na khaning ba kaya lairabadi District Cooperative Officer Imphal West da laktu na tanabiyu training tawbagi kanabas lawshi haiba wafam thamki District Cooperative Officer Imphal West KH Tarun Kumar na makata na karam na PEX saukhat kani Manipur da Cooperative Society chawkhat lambi da lakpa hore aikhoi mayam na Manipur bu chawkhat pa lambi da purak na bokhona si haiki Manipur sida leiriba aikoige society sing asi President Secretary aduga Board of Director leiriba sing asiga loinana member sing asiga yamna challenges oiba mongda masi changjan minaraga department ge site gi su pangba ya ba mateng pangaga amuktang di saukhatpa adugumba society ama oina bi damakta ngasi gi program ase koina chinja langjabani
Manipur ki khwaidagi maru oiriba National Highway 37 lambi paring quality leina lambi semdabana chathok chachin da awaba mayuknare. Illegal oina sen khai tawriba sing khara komthok piu haina All Jiribam Road Transport Drivers Union gi President Sanasham Pratap Maitai na appeal tawrakli. Wafam asing asi Jiribam gi Babu Parada leiba Union Office da pangthok pa pau gi mifam da phongdokibani. Mahagna makha taraduna National Highway 37 ge hauzik oiriba fibam aduki matek khudong chadre lambi semliba company singna lambi sembada quality maintain tawdaba amadi drain chingba ningthina sembidabana khudong chadaba mayoknare. Jiribam da masing yamlaba loader gari kaya panduna leiri Jiribam district asi asabalam oibana patha pumtharakadaba polam sing puba gari da ahanba khudong chaba pibiyu mamang da union ki maikai dagi gari changlakpagi chang yamna hengalakle maram aduna convoy masing hengat piduna hauzik pushaleba gari masing dagi hengatna Imphal tamna pubinaba mari lenaba singda haikiba laikre adubo ngasi fawba mari lenaba na tabiba leite National Highway 37 lambi paringda illegal oiba gate kayada driver singdagi namhaduna sel khaiba harassment tawbana chingba kaya chathariba sing khara komthok piu haina driver singi mahut sinduna union gi maikaidagi appeal tawri. Loinena National Highway 37 lambi paring da leiba miyamna driver singbu nungsibiu hairi. Ji loaded gari ase karamna puthok sige haibado amagi puthoku haina mamanga ekoina jungi tangtrai banda medagi matiang lobjaraga haijakhrabani adubau ngasi phawada Manipur sarkarna tabiba leite. National Highway asida chakiba kundariba prajasingna driver singbu lamlamba oina delbi kanu driver singbu nungsibiu haibna masigi mahut chiraga all Jiribam Road Transport Drivers Union prajasigi mafamda umalo. Bank of Baroda Laishangtem branch ki ngasi haunabi matung ina Manipur lenga ki Special Secretary Home Ahantem Subas na hudokre. Zorhat region North East zone gi makhada Manipur gi oina taranipan suba Bank of Baroda Laishangtem branch hudokpagi thoramda Manipur lenga ki Special Secretary Home Ahantem Subas Bank of Baroda Laishangtem branch ki branch head Tongsing Glory Anal Additional District Magistrate ADM Thobal Aribam Amarjit Sarma MCS Amadi Block Department Officer BDO Thobal CD Block Surmatiam MCS na akhanaba mithunglen sing oina sarugyaki. Thorom gamari lenena Subasna Bharat Sarkar na lebak miyam da tongan ba scheme kaya gi khuthang da kanaba kaya pirabasu manang nakpada bank laitabana thabak kaya laithok lagat bank ta chatpa mathau tari. Lamdam asigi Ferzol District ta bank ama fawba leramde adubo handakti bank branch ani hangdokpa ngamkhre ngasi hangdokliba bank asina Laishangtem khaktanatana akoibada tariba Thobal tana chatlaga bank account hangbagi khudong chadaba du kokhalagani district asigi Shikhong Sekmai da su branch ama hangdokna ba thabak paikhale haiki. Population si listing of home being hanging guide purpose equalization to your other being of Baroda a site of Nedu, Makai do procedure among the pound of Matam Chani or Nasiam Baropa, Matam Honey of Kibudi, the functional will be going to state level banker committee meeting the committee to formally Nasi Homer Nasi Halatab, other some of the Nasi Yamana. Manipur gi lawmi singna hokhiba chahi ahum mari asida thengnariba awaba amadi manama sing mahi marong yauna chahi ama chana ba puthokadoriba lofam singda matam chana lowlingba amadi hunba yadana leriba singi matangda mifam pangthoktuna khanane bagi loinana lakliba July 15 da achouba mifam ama pangthoknaba warnakre Konthaujam Block Congress Committee Imphal West 1 sinduna Awangziri da leiba block office ta kendra dugi polling booth nifuma thoidagi lakba miyamna sarugya aduna ngarang numidang pangthokiba mifam aduda Konthaujam Block Congress Committee gi President G Kalenjau Kabui Imphal West 1 Congress ki President Hais Ibotombi amadi Manipur Kisan Congress ki Chairman Laisham Nando yauna Congress ki thomi kayasu saruyaki Thorom aduga marilena Laisham Nandona Manipur gi mafam sinba thungna Lawmi shingna thengnariba awaba kaya asida kharada oirebasu kokpa ngamnaba maru oina Konthaujam kendra gi manung dalariba lawmi singi oiba achouba mifam ama lakliba
July 15 awang zirida pangthokani. Haukiba chahi ahum mari asida thengnariba lawmisingi awaba maruoina ising fangdabagi ithai laukhongi law uba yadabagi leiriba hiramsing asiga mari lenena Manipur lengakta khanghanduna thengnariba amadi awat apa leiriba sing khudingmak koknaba loinena matam chana lawmisingi apamba fangnaba honaminasi. Thorom asida Konthaujam Kendragi manungda leiriba Lawmi singna matam chana lakbiduna puna saruk yaminaduna isa isagi awat apa sing fangnaba honaminasi haina makhataki. Thorom aduda handakta nauna atopa party dagi Congress sa changlaba miyoi khara su taramna oki. Singzamai Police Station na senduna anoba criminal law ahum nupi angang da chathaba crime amadi drug lana sizinaba amadi lalon bagi matangda community outreach program ama Ningombam High School da pangtokrip. Thorom asida OC SI Sanayay Maamadi School asigi headmistress CS Baneshwari na wangangki. Criminal laws, haibadi criminal laws ahum lakra matung sigi awareness ama akhoi satrasing guardiansing amadi teaching staff mayada dawa. Adida sidega crime against women and children ga drug abuse and illicit trafficking ga sigi pot se khoina mafam chatna gyam ju tawre aduga masina akhoi Ningomda leiba Ningom High School Impal West data akhoi sigi matangda awareness ama akhoi Singapore police station gi team ama ai isaga yauraga officer ani imga yauraga akhoi si mafam data akhoi sigi pantokla Jal Ziban Mission gi makhada yumthong khuding da afaba thaknaba ising pinaba kumbi AC gi manungda paikhaliba water supply scheme sing asi Englising aniga kuntaru ki Mars phawbada miyam da ising pinaba marilenaba department singna thazaba piraba sunga si phawba ising piba ngamdana leiba asi yamna ikai ni ngai ni miyam da thamkiba thazaba manghanba asi yamna laibak thibani haina District Development Coordination and Monitoring Committee Disha Bisnupur District ki member su oiriba Taranithoi Shuba Manipur Legislative Assembly election da Kumbi AC da INC gi mirep oikiba Professor Dr. Khangembam Romesh na phongdokre. Wafam asi ngasi Kumbi Kendra gi manung chanba Borayangbi Gram Panchayat ki mafam khara da paikhatliba water supply sing maru oina Laingobi water supply scheme amadi sandangkhong da paikhatliba Kulatpa water supply scheme singi phibam yengshin bachat pada phongdokhibani Professor Dr. Khangembam Romesh na makhata na haukiba chahi Englising aniga kunmanga gi Mars ki tang kunma thoida DC Bisnupur Mini Secretariat Conference Hall da pangthokiba Disha Committee gi mifamda Kumbi AC ki paikhaliba water supply scheme sing asigi matangda puthokduna khanabada Thenglaba su thengna Englising aniga kuntaru ke Mars tha phawbagi manungda miyam da ishing pigani haina marilenaba department na thazaba pikhiba adu ngasidi field da chatuna yengshilabadi leiramliba water supply gi fibam asidi ising pithakpa yabagi oithokpa fibam leiramdre leiram lamdam asigi miyam nadi water supply asidagi aphaba ishing kari numitta pithakpa phangani amadi yumthong khudingda yauhanba honabada chahi kaya changkhigadawri haiba wahang kaya tatana hanghori hairaduna marilenaba department su Haido ki bawafam sing ngang na chatpiduna miyam da afaba ising pinaba honabiyu haiki. Aina monitor tawo laksa matamda lairama film jidi ising bitipu yabi otok plaitre adna mailenaba authority na mailenaba department na concern department na yargadi hariba scheme chingna si mapung phana mai pakna pang thoktuna thaknaba afaba thaknaba safe drinking water ji pinaba mailenaba na tohum thokpa pakepum thokpa thabok do paket piu haiduna aina lamdam ji ki praja singi mot chinjaraga aina lemai naba department da appeal tawjari Hauzik sathariba seba pakhwara gi manungchana Varat Vikas Parishad Manipur Prantna voluntary blood donation camp rims Imphal da pangthokre voluntary blood donation camp aduda punna blood donor kunmanga na donate tawki thorom aduga marilena wangang kiba singna Varat Vikas Parishad ki lairiba principal singi manungda khunai gi seba tawba haiba wakhalon galonena ngasi donate tawriba asina mioibagi tanglaba punsi kanbada achoba mateng oiragani Varat Vikas Parishad na leptana khunai asiki seba tawduna lakli makhata na su mioibagi seba tawna ba pandam thamli phongdoki Hauju pawgi marthana break ma lawzari Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule
Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Leiren Dwellers na puthokchari Mega Monsoon Sales adongi imung manungi ahongbu mamalda sana lepangamnaba machine saba sana khudimata supnatagi chada ama making charge khaktada lawiba yaragani maphamna Sega Road Thodaba Boklekai Imphal West Breaking matong na bayang butaram noksari hugzi makataba pau pisari IDP singna health card karamba mafam da sagani health card karam na sagani amadi karam na sizinagani haibagi matang da district implementation unit kakching district na sinduna Yangbi High School wabagai da hangliba relief camp da leriba IDP singbu wakal tahan bagi mifam pang tokre Thorom adu da Chief Minister gi hakshal gi tengbang CM Haishti and Ayushman Bharat Pradhan Mantri Jan Arogya Yojana ABPMJAY gi matang da akhang ahi singna wangangki Thorom adu da SO kakching potsangbam Kherdananda District Mission Director Su Oiriba Chief Medical Officer Kakching Dr. Thaudem Rajin DPC DIU Kakching Soibam Rajesh na akhanaba myoy singoina sarugyakhi Environmental activist CH Joy Kumar na laikhidraba matungda mahaki hakchang Siza Hospital gi Dr. Tamliba Singh gi damak kathokle hairi Siza Hospital gi Department of Anatomy na body donor card Joy Kumar da sinakre mahaki promissory note amada mahak na sibida sorat son biganu lupa chama rom gi hailai lai da katlaga pung isa yaubiganu mathangi mapoksu amuk hanna pokhan biraganu hairi Leproshina maram oiduna mit animak ukhidabada natana masagi yum ingkhol imung manung kanashu leijadraba irom tombada hana district leprosy officer Thobal oiramba Lions Club of Thobal gi member oiribi Thobal achobadagi Dr. Chongtham Renu Balana Lions Club of Thobal gi khuthang da chahi khudingi angamba mateng khara pangduna lakbagi saruk ama oina ngasisu angamba sel gi mateng pangkhre chahi asigi oina Dr. Chongtham Renu Balana irom tombada sel gi mateng khushina bagi thorom ama Lions Club of Thobal na sinduna ngasi khetri sanglen Thobal da pangthokre Thorom aduda Lions Club of Thobal gi President Thongam Komol Maichei club ki maru oiba Thopuba Singh Sarugyaki Irom tomba asi leproshina maram oiduna mit animak ukhidabada natana masagi yum ingkhol imung manung kanasu leijadrabadagi matam kuina kakching khunau mondum ching maningda leiba Puyam Purnima gi yumda changjafam logduna leirakpani mahak mit animak udabagi mathakta hojikti masagi saruk khara sithabasu yaurakle hairi Dr. Chongtham Renu Balana irom tombada Lions Club of Thobal gi khuthangda Inglising aniga shubna anidagi chahi khudingi angamba mateng khara pangduna lakpana ngasi fawbada puna lupa lakam ga lishing nifu manga sure hari All Gas Manipur State ka MSRLM gi makhada laiba maitai leima VLF Sengmaijin Khunauga Kusamnaduna gas sizinabagi matangda awareness program ama KYC Club Community Hall da pangtukre Tharom asida All Gas Care AGC Manipur State ki Manager SS Joy Prakash amadi AGC Manipur State ki Field Assistant Su Oiriba Sumanglila gi Artist Happy Razen amadi AGC Manipur State ki Caretaker Yumnam Asini Su Sarugyaki Malem gi laibak ahum USA Mexico amadi Canada na yumbu oiduna mamang thagi tang tarama thoidagi laibak nifu nipana group tarani thoi thokna khaidoktuna stadium tarama thoida chathariba FIFA World Cup ki ngarang athengbada Atlanta Stadium da sanakiba round of 32 gi match ta England na DR Congo bu goal ani amada maithi ba piduna pre-quarter final changkibani England gi mai pa khiba goal ani adu hatu kane na match ki Humputara manga shuba amadi match ki marifutara taruk shuba minute ta chanki Dr. DR Congo gi amata ngairaba goal aduna B Chipengana match ki tare shuba minute ta chanki bani ngasi ayuk Seattle Stadium da sanakiba match ta Belgium na Senegal bu goal ahum anida maikhiba piduna pre-quarter final chankre Belgium gi mai pa khibagi goal singadu U Telemans na men's match ki minute Marifutara mapan shuba amadi match ki extra time gi chamaga kun shuba minita goal ani chanki atopa goal aduna R Lukaku na match ki marifutara taru shuba minita chanki bani San Francisco Bay Area
Stadium da sanakiba atopa match amada USA na Bosnia and Herzegovina bu goal ani shinoda maithiba piduna pre-quarter final jangkre. USA gi mai pakpagi goal ani adu F Balogund amadi M Tillman na match ki minute nifu manga shuba amadi manfutara ni thoi shuba minute ta chankibani. Loishilak padamar bipamu kahana thamsari. Chief Minister na CSIR NEIST Branch Laboratory Lamphel Parta Bioreactor Unit hangdokre. Viksit Bharat Guarantee for Rozgar and Azivika Mission Gramin VVZ Ramzi Scheme Manipur da sumasi hangdokre. Manipur University of Culture ki Anoba campus say asigi September da sanganaba thorang leire haina Art and Culture ki Minister Khuraijam Loken na phundokre. Amadi England, Belgium, Amadi USA FIFA World Cup ki round of 16 pre-quarter final jangkre. Audio Fabudo in ISTV na Pizaba, Manipur Pamatang Solutions, Sari Ming Tabi Bakwai, Pumnuapo Amukahana, Kurumsari.